mayam ngasisu anubu mayam gidamak film explanation ama pudun laksari haiba film adudi Haider. Haider haiba film asi 2014 da release tawkhiba Vishal Badruas na direction producer amadi writer oiba film ni. Aduga film asi gi co-writer na Bishard Peer. Aduga film asi gi co-producer na Shahid Kapoor. Film asi na IMDb da 8.1 rating phangki. Rotten Tomatoes ta 88%, aduga Google users singna 82% like to film ni. Film asi 350 million rupees sanga number film ni, aduga film asi na box office ta tan khibana 981.67 million tan khi. Mayam film asi da maroi role loriba mimicry saktak sarke. Film asi gi main role oriba Haider gi saktam da Shahid Kapoor. Haider gi mapa Hilal Mir ki saktam da Narendra Jha. Haider ki mama Gazla Mir ki saktam da na Tabu. Haider ki makhura Khuram ki saktam da Kay Menon. Aduga Ruhadar ki saktam da Irfan Khan. Mayam film asida Haider na matau karam na mahaki mapabu thiki. Mahaki mapa matau karam na mangki amadi phamkhibra sikhibra haibdo. Wari asi loiboktang tabiraga mayam na su khangbigani mayam loiboktang tabiyo loinana adom adom ki apam film singsu comment section da ibiramu aduga hairiba film sing adu mathang manau naina mathang mayam gi damakta soidana explain tawjarake mayam bo amukana kurumjari wari romda mayon sinunasi film asina puriba wari asi 1995 ki matamda Srinagar da thokiba thogok amada sagali Iglak Latif koba Pakistan da base toba militant group amagi commander ama ona thoina awaba khangna lermi hairiba matam aduda Dr. Hilal Mirna commandant adugi manakta sangsinduna mahakpu treatment torami mahakna hidak amani kaplaba matung makoigi lanmi amada maha ase operation tawdrabadi yaroi karigumba operation tawdraba tarabadi yamna khudong theningai oire mangonda leiriba appendix asi yamna sathiba sangda leire haiduna harami maduda lanmi aduna mahak asina ikoigi lalhaw asigidi lusing purelni aduna karigumba mangonda phatanungda thoki babase yamna daita sawi harmi maruda Hilal Mirna adum oinamak mahak karigumba operation tawdaba tarabadi newspaper amadi TV na singbada commander Iglak Latif appendix pokhaiduna sire haiduna soidana yaroklagani harmi asumna hairga mahakna operation tawnana ba harmi maduda lanmi aduna operation adu kadaida tawgadage haiduna hanglaglami maruda Hilal Mirna operation adu aigi yumda tawgani harmi asumna mathangi sinda Tauriba thabak adu tasengnamak Hilal gi nupi Gazla Mir di tasengna pamnamde mahakna operation tauriba du militant group amagi commander ni maduda sunatana hairiba misak asi terrorist ni maramasna karigumba mahakna tauriba thabak adu khanggiba tarabadi maduda tholakadaba phattaba sing adu nupi aduna urami Hilal Mir na sangaktuna mahaki nupi bu sulaknarami aduga mahakna mahaki nupi gi mamaida paiduna Nangi maisaje kitang tapthau harami aduda nupi aduna stop adu leitharami aduda Hilalna madugi maidu nate aina hairibasidi nangi thamoi nungda chakliba maiduni harami haibidi mahaki nupi adu saura haiba khangduna mahakna themjabani Hilalna makha tarduna nangi thamoida nangi wakhanda chakliba mai aduna yungwa ziloinamak chakthokkadaba mali haiduna laknarami aduda Gazla Mirna nangna toriba thabak sinadi Kungang sima punna sakthokpa ngomgani haibadi pungdum tumhangadoribani harmi asumna mahakna makha tarduna Dr. Hilal Mirda nahak karamba maikaida leiribano karomda leplibano haiduna hanglami haibadi terrorist singi maikaida leplibra natragana sarkar gi damak leplibra haibaduni maduda Hilal Mirna ai doctor ni aidi thawai gi maikaida lepkani haibadi thawai kanba anabjingbu layang haibase Doctor amagi mathongni haina asumna khumlami hairiba makoina operation tawringai matam maduda kanagumba amagi phone lakhi hairiba laiba phone adu yamna maruiba phone ama hairiba film asida ware kadoribani asumna phone adu lakraba matungdagidi singmai amada army gi gari mayam ama numidang adura thobjilakpa adu ulli mathangge ayukta army singna yumda leiriba miyoi sing combing operation tawnanaba amadi verification tawnanabidamak Lampakta tholaknanaba haiduna lawraklami matam maduda Hilal amadi mahaki nupi lawrakliba adu tabadagi yamna pakatna hugattuna Hilal da army na thoklaknanaba haire tho haiduna harami
Dr. Hilal Mir iglak latipu layengduna thamliba mahaki aronba kaadada changsillaga operation asi yamna kuigedaba mali aduna hairiba hidaksingse saw haiduna hidaksing adu sinaramaga thoglei mahakna tholokpa matamda aki tujungmuna pik thallaba Gazla Mir mahaki mamangda leptuna lerami maduda mahakna nahakna karigumba singnaba yaba thabak amata tawba yade karigumba singnaba yaba thabak ama tawraga makoina khangkhiba tarabadi nang suaisu wafamda tagani haramlaga mahakna mamai leitorlaga tholakpa horakpada Gazla Mirna Haider gina kamdobano haiduna hanglaklami maduda Dr. Hilal Mirna mahaki damaktadi ishor lei ishorna mahaki mama mapa oigedoribani haramlaga mahak thoki mathangi sinda lampak aduda army gi mamai mit khumjanba miyoi amana gari manungdagi hungang adudagi tholakliba miyoi sing adu mathang manau naina khandoklami asumna mahakna mathang khandorakpada lalhobagi miyoi singsu khandoklami aduga Hilal Mir gi mapa tarakpa matamda yamna sathina tamthiba mawongda mahakna gari adu horon khonglakladuna Hilal Mir bu phahallami asumna army sing aduna Hilal gi mayum adu koishillami aduga makoina manungda lotuna leriba militant sing adu tholaknanaba hairami makoina tholaknanaba haina army khar sangsinduna makoibu thiba humba chatharubada makoi thengnaduna nongmai kapnaba horokpadagi army gi miyoi khar soklami army gi miyoi sing adu yamna section thoranga loinana iglak latip ki kangu aduga nongmai khanna kapnarami maikai animakta asopan yaunarami asumna hairiba militant sing adu surrender taw haiduna laurami adubu yadabadagi iglak latipna leriba Hilal gi mayum adu bom kapsinduna thukairami aduga Hilal buna army sing aduna phaki matam khargi matungda hairiba pawdu tabadagi Aligarh Muslim University de tamliba Hilal gi machanupa Haider mayum tamna halaklami mahangna halakpagi lambida army singna makoigi check post ta check tawduna lerami gari manungda tongliba makoida army amana kakhalaktuna nakoina sana sagi ID ne singba puthoktuna check tawba si kumo hairami miyoi khara check tawkhraba matung Haider gi mapa yoroklami aduga Haider da mahak kadaida chalubano karaida leibage kadaida satkadoribano haibna singba wahang kaya ama hanglami maduda Haider na khumlakpa paukhum adu mayamna khumbaga manadabadagi mahakpu army ke maduda detain tawduna thamlami mathangi sinda Arsia laklami Arsia journalist ni mahakna mahakki ID card adu ullaga mahakna Haider bu loktoklami asumna Haider amadi Arsiana mahakna lakpa gari adu thauduna Haider bu mahakki makhuragi mayum tamna puraklami lambida Haider na makoina salibasi kadaidano haiduna hanglaklami maduda Arsiana nahaki nakhuragi yumdani nahaki ima amadi nahaki nakhura unabani haiduna khomi matam maduda Haider na gari si khamu haiduna khamhallaga makoigi asengma mayum maina tumna sakraba mayum aduda Arsia amadi Haider laklami Haider na mafam aduda lermliba phibam adu ubada aduki matik nungairamdi mahakna ngang oringeda ukhiba mahakki mapabu mahakna seba tawjakhiba mafam mahakki mapana nungaina pothajakhiba amadi mahakki nungai khraba mayum adu maina tumna saklaga karigumba mata leramdaba akaiba yum machet khar khaktamak leramba adu ubada mahak aduki matik nungairamdi mahak kapammi mahak angawbugumna mahakna sanaramba maina chaklaba mapagi khongupna chingba khunduna koichen chelami Arsiana mahakpu phathabirami matam aduda Arsia gi mabung Bangalore da chatna nawgidamak thoklakpa matamda makoina leriba mafam adu samduna chalami mahakna machanupi gi gari adu Haider gi yumgi mamangda khambadu ubuda kari tawribano haiduna mahak kumthaduna yenglami maduda Arsia amadi Haider hariba mafam adu leramba du thengnarami madu uruba matamda mahakna Haider da nahak amuk hanna aigi chanupi gi manakta nakshanba yaroi haramlaga Arsia bu makhut paiduna singduna mayumda puraklami Arsia mayum yore matam aduda mahaki mapa Pravesh Loan mafam adugi SP ni Arsia gi mabung liakatna Arsia da aduki matik nganglami sairami Pravesh Loan na machanupana Arsia da ngangliba adu munna tasallami Pravesh Loan hogulaktuna machanupi amadi machanupa adu khamjalami aduga mahakna machanupa bu themduna mahakna chatkadoriba thaba adu chatlu nachanupi si aigi daita oige nangna Quran paiduna wasau haibado nasanupigi daita si ai oirage haiduna mahaki machanupabu themduna thadoklami aduga Pravesh Loan na mahaki machanupi Arsia da Haider dagi lapna leyu militant gi family di government gi job chu apply to we aroi aduga makhoi gi akaknaba mafam ama haiba leite mangon dagi lapna leyu haiduna hairami
ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯗꯔ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯒꯤ ꯃꯌꯨꯝꯗ ꯃꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯨꯔꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯤ ꯈꯔ ꯏꯁꯩ ꯁꯛꯇꯨꯅ ꯅꯣꯛꯈꯦꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯏꯁꯩ ꯁꯛꯂꯤꯕ ꯑꯃꯗꯤ ꯅꯣꯛꯈꯦꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅ ꯏꯁꯩ ꯁꯛꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯔꯝꯅ ꯒꯖꯂꯥ ꯃꯤꯔ ꯃꯍꯥꯛꯀꯤ ꯃꯇꯩꯃꯗ ꯏꯁꯩ ꯁꯛꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯗꯨ ꯃꯉꯣꯟꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯉꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯒꯖꯂꯥ ꯃꯤꯔ ꯏꯁꯩ ꯁꯛꯇꯨꯅ ꯃꯈꯣꯏꯅꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯗꯔ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯈꯜꯂꯤꯕ ꯄꯗꯥꯔ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯉꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯦꯗꯔꯅ ꯂꯦꯞꯇꯨꯅ ꯌꯦꯡꯕ ꯑꯗꯨ ꯒꯖꯂꯥ ꯃꯤꯔꯅ ꯎꯔꯝꯃꯤ꯫ ꯍꯦꯗꯔ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯁꯨꯛ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ, ꯑꯁꯨꯛ ꯊꯤꯅ ꯑꯋꯥꯕ ꯅꯪꯂꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯅꯣꯛꯅ ꯈꯦꯅ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯈꯨꯔꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯦꯗꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯖꯂꯥ ꯃꯤꯔꯅ ꯍꯦꯗꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ? ꯅꯍꯥꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯔꯛꯇꯦ" ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯒꯖꯂꯥ ꯃꯤꯔ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯁꯣꯏꯔꯦ ꯈꯪꯕꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯃꯍꯥꯛ ꯂꯂꯤ ꯃꯆꯥꯅꯨꯄꯥꯗ ꯋꯥ ꯉꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯍꯥꯛꯅ ꯋꯥꯍꯩ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯦꯗꯔꯅ "ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗ꯭ꯔꯕ ꯃꯇꯝ, ꯑꯩꯒꯤ ꯏꯄꯥ ꯃꯥꯡꯈꯤꯗꯨꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯏꯁꯩ ꯁꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯍꯧꯕ ꯍꯧꯔꯛꯐꯝ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯒꯖꯂꯥ ꯃꯤꯔꯅ ꯍꯦꯗꯔꯕꯨ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ "ꯑꯗꯨꯒ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ? ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯅꯪ ꯑꯂꯤꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯇꯝꯂꯛꯄ꯭ꯔꯥ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯔꯝꯃꯤ꯫ ꯍꯦꯗꯔ ꯁꯥꯎꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯃꯥꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛ ꯆꯠꯈꯤ꯫ ꯒꯖꯂꯥ ꯃꯤꯔꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯁꯦꯡꯗꯣꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯦꯗꯔ ꯈꯥꯝꯕ ꯌꯥꯗꯅ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯀꯔꯐ꯭ꯌꯨ ꯇꯧꯔꯛꯂꯒꯗꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯝꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯔꯝꯅ "ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯇꯩꯃ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯖꯂꯥ ꯃꯤꯔꯕꯨ ꯈꯥꯝꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯄ꯭ꯔꯚꯦꯁ ꯂꯣꯟꯅ ꯁꯜꯃꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤꯗ ꯍꯦꯗꯔꯕꯨ ꯊꯤꯔꯒ ꯂꯧꯁꯜꯂꯨꯅꯅꯕ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯁꯜꯃꯥꯟ ꯀꯧꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯦꯗꯔꯒꯤꯁꯨ ꯃꯃꯥꯟꯅꯕꯅꯤ, ꯑꯗꯨꯒ ꯄ꯭ꯔꯚꯦꯁ ꯂꯣꯟꯒꯤꯅ ꯏꯟꯐꯣꯔꯃꯔꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯗꯔ ꯁꯍꯔ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯆꯠꯂꯝꯃꯤ꯫ ꯑꯥꯔꯃꯤꯁꯤꯡꯅ ꯍꯦꯗꯔꯕꯨ ꯐꯥꯔꯒ ꯃꯐꯝ ꯑꯗꯨꯗ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯜꯃꯥꯟ ꯑꯅꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯦꯗꯔꯕꯨ ꯑꯥꯔꯃꯤꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯍꯦꯗꯔ ꯂꯧꯊꯣꯛꯄ ꯑꯗꯨ ꯌꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯥꯔꯃꯤꯁꯤꯡ ꯑꯃꯗꯤ ꯁꯜꯃꯥꯟ ꯑꯅꯤ ꯑꯃꯗꯤ ꯄ꯭ꯔꯚꯦꯁ ꯂꯣꯟ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯟꯅꯅ ꯈꯪꯅꯕ ꯇꯣꯉꯥꯟꯕ ꯃꯔꯤ ꯑꯃ ꯂꯩꯕꯅ ꯃꯈꯣꯏꯅ ꯍꯦꯗꯔꯕꯨ ꯂꯧꯊꯣꯛꯄ ꯑꯗꯨ ꯌꯥꯔꯛꯄꯅꯤ꯫ ꯍꯦꯗꯔ ꯗꯤꯇꯦꯟꯁꯟ ꯀꯦꯝꯞꯁꯤꯡ ꯑꯃꯗꯤ ꯖꯦꯜꯁꯤꯡꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯊꯤꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯃꯔꯛꯁꯤꯗ ꯍꯦꯗꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯒꯖꯂꯥ ꯃꯤꯔ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯃꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯍꯤꯂꯥꯜ ꯃꯤꯔ ꯑꯁꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯦꯗꯔ ꯖꯦꯜ, ꯗꯤꯇꯦꯟꯁꯟ ꯀꯦꯝꯞ ꯀꯌꯥ ꯑꯃ ꯆꯠꯇꯨꯅ ꯑꯔꯁꯤꯌꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯌꯥꯝꯕ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯉꯥꯛꯇꯃꯛ ꯊꯦꯡꯅꯗꯨꯅ ꯍꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯁꯨ ꯃꯍꯥꯛꯅ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯈꯛꯇꯃꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯃꯥꯡꯈꯤꯕ, ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯨꯝꯅ ꯃꯈꯣꯏꯁꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯗꯔꯅ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯅꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯦꯁ ꯂꯣꯟꯒ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯚꯦꯁ ꯂꯣꯟꯅ "ꯁꯥꯃꯨ ꯑꯅꯤ ꯋꯥꯏꯅꯕ ꯇꯥꯔꯕꯗꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯥꯄꯤ ꯑꯩꯈꯣꯏ ꯈꯔ ꯁꯣꯛꯄ ꯇꯥꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯐꯪꯗꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯏ" ꯍꯥꯏꯔꯝꯃꯤ꯫ ꯍꯦꯗꯔꯅ ꯄ꯭ꯔꯚꯦꯁ ꯂꯣꯟꯕꯨ ꯎꯅꯔꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯈꯨꯔꯝ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯈꯨꯔꯝꯅ ꯃꯈꯣꯏꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨ ꯆꯤꯡꯅꯗꯅꯕ ꯍꯥꯏꯗꯨꯅ ꯍꯦꯗꯔꯗ ꯁꯦꯡꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ "ꯑꯩꯈꯣꯏꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯅꯪꯅ ꯂꯥꯟꯅ ꯎꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ, ꯑꯩꯒꯤꯁꯨ ꯏꯌꯥꯝꯕꯅꯤ, ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯍꯥꯛꯀꯤ ꯏꯃꯥꯒꯤꯁꯨ ꯃꯄꯨꯔꯣꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯔꯝ ꯍꯥꯏꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯅꯣ? ꯅꯍꯥꯛꯀꯤ ꯏꯃꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯊ꯭ꯋꯥꯏ ꯋꯥꯗꯨꯅꯇ ꯂꯩꯕ ꯑꯗꯨ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯨꯕ ꯑꯩꯁꯤ ꯑꯔꯥꯟꯕ ꯇꯥꯔꯒꯗꯧꯔꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯦꯗꯔꯗ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ "ꯑꯩ ꯚꯣꯠ ꯂꯦꯞꯀꯗꯧꯔꯤꯕꯅꯤ, ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫
ꯃꯗꯨꯗ ꯍꯦꯗꯔꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯦ ꯈꯨꯔꯝꯅ ꯃꯔꯝꯗꯣ ꯍꯪꯉꯛꯎ ꯍꯥꯏꯗꯨꯅ ꯍꯦꯗꯔꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯍꯦꯗꯔꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯈꯨꯔꯝꯅ ꯑꯩꯅ ꯁꯛꯇꯤ ꯀꯔꯤꯒꯨꯝꯕ ꯄꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯁꯅꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯍꯦꯗꯔꯅ ꯅꯈꯣꯏꯅ ꯚꯣꯠ ꯀꯥꯕ ꯅꯈꯣꯏꯅ ꯚꯣꯠ ꯂꯦꯞꯄ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤ ꯆꯪꯕ ꯍꯧꯔꯨꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯠꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯗꯔꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯜꯃꯥꯟ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅ ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯅꯪ ꯎꯗ꯭ꯔꯕꯗꯤ ꯅꯪ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯔꯣꯏ ꯏꯁꯤꯡ ꯐꯥꯎꯕ ꯃꯌꯥꯗ ꯃꯔꯤꯛ ꯑꯃꯠꯇ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯦꯗꯔꯗ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯗꯔ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯈꯨꯔꯝꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯎꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯗꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯅꯍꯥꯛꯁꯦ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯑꯣꯐ ꯗꯦꯜꯂꯤꯗ ꯇꯝꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯦꯋꯥꯔꯗ ꯐꯪꯒꯅꯤ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯍꯦꯗꯔꯅ ꯅꯍꯥꯛ ꯑꯦꯛꯇꯤꯡ ꯌꯥꯝꯅ ꯍꯩ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯑꯩꯕꯨ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯒ ꯅꯍꯥꯛꯅ ꯑꯂꯤꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯒꯨꯝꯕ ꯑꯦꯛꯇꯤꯡꯁꯤꯡꯗꯨ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯃꯃꯥꯡꯗ ꯍꯦꯗꯔꯕꯨ ꯑꯂꯤꯒꯔ ꯃꯨꯁꯂꯤꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯊꯥꯈꯤꯕ ꯑꯗꯨꯗꯤ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯃꯥ ꯒꯖꯂꯥ ꯃꯤꯔꯅ ꯃꯍꯥꯛꯀꯤ ꯕꯦꯒꯇ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯑꯃ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯐꯠꯇꯕ ꯁꯪꯒ ꯇꯧꯔꯦ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯃꯍꯥꯛ ꯄꯨꯟꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯍꯤꯂꯥꯜ ꯃꯤꯔꯒ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯑꯂꯤꯒꯔ ꯃꯨꯁꯂꯤꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯊꯥꯅꯅꯕꯒꯤꯗꯃꯛ ꯋꯥꯔꯦꯞꯅꯔꯝꯃꯤ ꯍꯦꯗꯔ ꯀꯟꯗꯤꯁꯟ ꯑꯃꯠꯇꯗ ꯃꯍꯥꯛ ꯑꯂꯤꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯠꯂꯒ ꯃꯍꯥꯛ ꯃꯍꯩ ꯇꯝꯂꯣꯏ ꯃꯍꯥꯛ ꯆꯠꯂꯣꯏ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯗꯔ ꯍꯥꯏꯕ ꯁꯨꯡꯌꯥꯃꯛ ꯌꯥꯔꯝꯗꯦ ꯃꯔꯝ ꯑꯗꯨꯗꯒꯤ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯊꯣꯛꯂꯛꯂꯒ ꯅꯍꯥꯛ ꯑꯂꯤꯒꯔꯗ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯍꯦꯗꯔꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯑꯩ ꯑꯃꯨꯛ ꯏꯔꯒ ꯍꯥꯏꯔꯛꯈꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨꯗ ꯍꯦꯗꯔꯒꯤ ꯃꯃꯥ ꯒꯖꯂꯥ ꯃꯤꯔꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯒ ꯃꯁꯥ ꯃꯊꯟꯇ ꯅꯝꯗꯨꯅ ꯑꯩ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩ ꯅꯣꯡꯃꯩ ꯑꯁꯤꯅ ꯀꯥꯞꯁꯟꯖꯗꯨꯅ ꯁꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯦꯗꯔꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯍꯦꯗꯔ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯑꯂꯤꯒꯔ ꯃꯨꯁꯂꯤꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯠꯂꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨꯅꯤ ꯍꯦꯗꯔꯅ ꯃꯍꯥꯛꯄꯨ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯒ ꯃꯃꯥꯡꯗ ꯑꯂꯤꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯊꯥꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯗꯨꯒ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤꯁꯨ ꯍꯧꯈꯤꯕꯒꯤ ꯁꯤꯟꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯄ꯭ꯔꯖꯦꯟ ꯗꯦꯗ ꯂꯥꯛꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯈꯨꯔꯝ ꯚꯣꯠ ꯂꯦꯞꯂꯝꯃꯤ ꯃꯍꯥꯛ ꯀꯦꯝꯄꯦꯟꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯎꯅꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯖꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯚꯣꯠ ꯀꯥꯕ ꯇꯥꯔꯕꯗꯤ ꯄꯥꯋꯔ ꯄꯥꯏꯕ ꯇꯥꯔꯕꯗꯤ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯐꯝ ꯈꯪꯗꯅ ꯂꯩꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯊꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯃꯥꯡꯈꯤꯕꯒꯤ ꯑꯋꯥꯕꯁꯤꯅꯤ ꯃꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯑꯗꯨꯅ ꯈꯨꯔꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯏꯂꯦꯛꯁꯟꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯒꯤ ꯃꯑꯣꯡꯗ ꯍꯥꯞꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯌꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯚꯣꯠ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯈꯨꯔꯝ ꯚꯣꯠ ꯀꯥꯔꯝꯃꯤ ꯃꯌꯥꯝꯅ ꯈꯨꯔꯝ ꯚꯣꯠ ꯀꯥꯔꯕꯅꯤꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅꯁꯨ ꯊꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯇꯣꯉꯥꯟꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯑꯃ ꯋꯥꯔꯤ ꯑꯁꯤꯗ ꯑꯃꯨꯛ ꯌꯥꯎꯔꯛꯂꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯔꯨꯗꯥꯔ ꯀꯧꯕ ꯏꯔꯐꯥꯟ ꯈꯥꯟꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯔꯁꯤꯌꯥꯕꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯑꯔꯁꯤꯌꯥꯒꯤ ꯃꯇꯨꯡꯗ ꯀꯣꯏꯟ ꯏꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯔꯁꯤꯌꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯅꯔꯤꯕꯅꯣ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯔꯨꯗꯥꯔꯅ ꯑꯩꯍꯥꯛ ꯍꯦꯗꯔꯒꯤ ꯃꯦꯁꯦꯖ ꯄꯨꯔꯛꯂꯤꯕꯅꯤ ꯅꯍꯥꯛ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯌꯧꯍꯟꯕꯤꯈꯣ ꯍꯥꯏꯔꯝꯃꯤ ꯑꯔꯁꯤꯌꯥ ꯑꯃꯗꯤ ꯍꯦꯗꯔ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯍꯦꯗꯔꯒꯤꯁꯨ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯄ꯭ꯔꯕꯦꯁ ꯂꯣꯟꯒꯤꯅ ꯏꯟꯐꯣꯔꯃꯔ ꯑꯣꯏꯔꯤꯕ ꯁꯜꯃꯥꯟ ꯑꯅꯤꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄ꯭ꯔꯕꯦꯁ ꯂꯣꯟꯗ ꯁꯜꯃꯥꯟ ꯑꯅꯤꯅ ꯇꯝꯂꯝꯃꯤ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯗꯥꯎꯟꯇꯥꯎꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯉꯁꯥꯏ ꯒꯖꯂꯥ ꯃꯤꯔꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯦꯗꯔꯕꯨ ꯆꯠꯄ ꯊꯤꯡꯈꯤꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡꯅ ꯇꯤꯅꯦꯖꯔꯁꯤꯡꯕꯨ ꯐꯥꯔꯒ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯅ ꯌꯥꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯍꯜꯂꯕ ꯃꯇꯨꯡ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯃꯐꯝꯅꯤ ꯑꯁꯨꯝꯅ ꯔꯨꯗꯔꯅ ꯍꯦꯗꯔꯕꯨ ꯗꯥꯎꯟꯇꯥꯎꯟꯗ ꯄꯨꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯔꯨꯗꯔꯅ ꯍꯦꯗꯔꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯍꯪꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯔꯨꯗꯔꯅ ꯍꯦꯗꯔꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯄ꯭ꯔꯕꯦꯁ ꯂꯣꯟꯗ ꯃꯍꯥꯛꯅ ꯊꯥꯗꯣꯛꯂꯤꯕ ꯁꯜꯃꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯇꯝꯕꯗꯒꯤ ꯈꯪꯂꯝꯃꯤ
ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯍꯦꯗꯔꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯤꯂꯥꯜꯒꯤ ꯃꯔꯝꯗ ꯔꯨꯗꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯞꯅ ꯍꯪꯉꯝꯃꯤ꯫ ꯔꯨꯗꯔꯅ ꯅꯍꯥꯛꯀꯤ ꯅꯄꯥ ꯑꯗꯨ ꯑꯩꯒ ꯄꯨꯟꯅ ꯃꯝꯇꯨ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔ ꯖꯦꯜ ꯑꯗꯨꯗ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯏ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯄꯨꯟꯅ ꯊꯝꯃꯤ, ꯄꯨꯟꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯏ ꯑꯃꯗꯤ ꯄꯨꯟꯅ ꯄꯅꯤꯁꯃꯦꯟꯠ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯔꯛꯄꯅ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯛꯂꯦ꯫ ꯅꯣꯡꯃ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯑꯣꯏꯅ ꯃꯨꯚꯤ ꯊꯤꯌꯦꯇꯔ ꯑꯃꯗ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯀꯦꯁ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯥꯏꯕ ꯅꯍꯥꯛꯀꯤ ꯅꯈꯨꯔꯥ ꯈꯨꯔꯝ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨ ꯃꯁꯛ ꯈꯪꯗꯕꯒꯨꯝ ꯃꯤꯅꯝꯗꯨꯅ ꯅꯥꯊꯩꯔꯒ ꯆꯠꯈꯤ꯫ ꯇꯁꯦꯡꯅ ꯃꯌꯥꯝ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯦ, ꯈꯨꯔꯝꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯨꯗꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯍꯥꯛꯀꯤ ꯅꯌꯨꯝꯗ ꯑꯥꯔꯃꯤꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕꯗꯣ ꯅꯍꯥꯛꯀꯤ ꯅꯈꯨꯔꯥ ꯈꯨꯔꯝꯅ ꯄꯥꯎ ꯄꯤꯕꯗꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯈꯨꯔꯥꯗꯅ ꯑꯃꯨꯛ ꯅꯍꯥꯛꯀꯤ ꯏꯃꯥꯅ ꯄꯥꯎ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯄꯥ ꯍꯤꯂꯥꯜꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯤꯡꯅ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯍꯦꯗꯔꯗ ꯍꯥꯏꯕꯤꯌꯨ, ꯑꯩ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯃꯥꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕ ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯂꯛꯎ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯔꯨꯗꯔꯅ ꯍꯦꯗꯔꯗ ꯇꯝꯂꯝꯃꯤ꯫ ꯔꯨꯗꯔꯅ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛ ꯑꯃꯗꯤ ꯍꯦꯗꯔꯒꯤ ꯃꯄꯥ ꯍꯤꯂꯥꯜ ꯃꯤꯔꯕꯨ ꯖꯦꯂꯝ ꯇꯨꯔꯦꯟꯗ ꯄꯨꯊꯔꯒ ꯑꯥꯔꯃꯤꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯕ ꯃꯇꯨꯡ ꯖꯦꯂꯝ ꯇꯨꯔꯦꯟꯗ ꯂꯪꯊꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯔꯨꯗꯔꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤꯡꯍꯧꯏ, ꯑꯗꯨꯒ ꯍꯦꯗꯔꯒꯤ ꯃꯄꯥ ꯍꯤꯂꯥꯜ ꯃꯤꯔꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯑꯗꯨꯃꯛ ꯁꯤꯔꯒ ꯇꯥꯎꯊꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯨꯗꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯤꯂꯥꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯊꯤꯗꯨꯅ ꯃꯣꯡꯐꯝ ꯑꯃꯗ ꯐꯨꯝꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯍꯦꯗꯔ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯐꯝꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯨꯗꯔꯅ ꯍꯦꯗꯔꯒꯤ ꯃꯄꯥꯒꯤ ꯃꯣꯡꯐꯝ ꯅꯝꯕꯔ ꯑꯗꯨ ꯇꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯦꯗꯔꯗ ꯅꯣꯡꯃꯩ ꯑꯃꯁꯨ ꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯑꯔꯣꯏꯕ ꯑꯄꯥꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯦꯗꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯗꯔ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯂꯣꯏꯅꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯚꯦꯁ ꯂꯣꯟ ꯑꯃꯗꯤ ꯈꯨꯔꯝ ꯔꯨꯗꯔ ꯑꯃꯗꯤ ꯍꯦꯗꯔ ꯎꯅꯔꯦ ꯍꯥꯏꯕꯁꯤ ꯁꯜꯃꯥꯟ ꯑꯅꯤꯅ ꯇꯝꯕꯗꯒꯤ ꯈꯪꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯈꯨꯔꯝ ꯑꯃꯗꯤ ꯄ꯭ꯔꯚꯦꯁ ꯂꯣꯟ ꯇꯦꯟꯁꯟ ꯀꯥꯕ ꯍꯧꯔꯝꯃꯤ꯫ ꯄ꯭ꯔꯚꯦꯁ ꯂꯣꯟ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯔꯁꯤꯌꯥꯗ ꯍꯦꯗꯔ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥ ꯄꯨꯜꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯁꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯍꯦꯗꯔꯒꯤ ꯃꯔꯝꯗ ꯈꯪꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯣꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯁꯨ ꯋꯥꯔꯅꯤꯡ ꯇꯧꯔꯝꯃꯤ꯫ ꯍꯦꯗꯔ ꯃꯔꯨ ꯀꯣꯛꯊꯣꯛꯈ꯭ꯔꯦ꯫ ꯒꯖꯂꯥ ꯑꯃꯗꯤ ꯈꯨꯔꯝꯅ ꯅꯣꯡꯃ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯗꯔꯅ ꯃꯌꯥꯝꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟꯒꯤ ꯃꯑꯣꯡꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛꯇꯨꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯔꯝꯅ ꯆꯪꯁꯤꯟꯗꯨꯅ ꯍꯦꯗꯔꯕꯨ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯔꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯅꯥꯒꯤ ꯏꯃꯥꯅꯣ ꯍꯥꯏꯗꯨꯅ ꯍꯦꯗꯔꯅ ꯍꯪꯂꯝꯃꯤ꯫ ꯈꯨꯔꯝꯅ ꯅꯍꯥꯛꯀꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯃꯍꯥꯛꯄꯨ ꯒꯖꯂꯥ ꯃꯤꯔꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯒꯖꯂꯥ ꯃꯤꯔ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯗꯔꯅ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯒꯖꯂꯥ ꯃꯤꯔꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯂꯛꯀꯗꯧꯔꯕꯣꯏ ꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯗꯔꯅ ꯅꯍꯥꯛ ꯂꯨꯈ꯭ꯔꯥꯕꯤ ꯇꯪꯈꯥꯏ ꯑꯃꯅꯤ, ꯍꯥꯏꯕꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯁꯤꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯗꯕ ꯅꯨꯄꯤꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯄꯨꯡ ꯐꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯒꯖꯂꯥ ꯃꯤꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯈꯥꯡꯕ ꯉꯝꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯕ ꯑꯗꯨ ꯁꯤꯟ ꯑꯁꯤꯗ ꯎꯠꯂꯤ꯫ ꯑꯗꯨꯕꯨ ꯍꯦꯗꯔꯗꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯝꯂꯝꯃꯤ꯫ ꯈꯨꯔꯝꯅ ꯍꯦꯗꯔꯕꯨ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯥꯏꯜ ꯑꯃ ꯎꯠꯂꯝꯃꯤ꯫ ꯐꯥꯏꯜ ꯑꯗꯨꯗ ꯑꯦꯖꯦꯟ 151ꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯔꯤꯕ ꯑꯁꯤ ꯔꯨꯗꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯤꯗꯨꯅ ꯍꯦꯗꯔꯕꯨ ꯊꯥꯖꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯨꯔꯝꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯊꯧꯑꯣꯏꯗꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯝꯗꯦ꯫ ꯈꯨꯔꯝꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨ ꯔꯨꯗꯔꯅ ꯖꯦꯜꯗꯒꯤ ꯂꯧꯊꯣꯛꯂꯒ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡ ꯖꯦꯂꯝ ꯇꯨꯔꯦꯟꯗ ꯊꯥꯗꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯦꯗꯔ ꯀꯔꯤꯁꯨ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯗꯔ ꯑꯃꯗꯤ ꯑꯔꯁꯤꯌꯥ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯡ ꯈꯔ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯎꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯔꯁꯤꯌꯥꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯍꯦꯗꯔꯅ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯈꯨꯔꯝꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯝꯃꯤ꯫ ꯑꯔꯁꯤꯌꯥꯅ ꯍꯦꯗꯔꯗ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯦꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯦꯗꯔꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯦꯗꯔꯒꯤ ꯃꯄꯥ ꯂꯩꯈꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯈꯨꯔꯝꯅ
mahaki mataimabu luhongduna lorogani haiduna lauthoklami. Matam aduda Haider karimata haidana tuminna lerami. Asumna makhoigi mayum madu luhongbagidamak sem sakhre. Arsiana mahaki mapada Haider nongmai paire haiduna takthoklami. Maduda Pravesh lonna Haider gi kada haiba nongmai adu thirami adubu phangkhide. Ngahaki matung luhongbadu horoklami. Haiba luhongbaduda Haiderna jagoi saduna isai saklami. Mahakna saklibe isai adudi mamangi matamda mahaki mapada thokiba thogdoksingi matangda saithaduna sakpa isaini. Isai adu loirakpa matamda Khuramna hairiba isai asi mahaki phattaba sing adu miyamda uthoknanaba miyamna khangnanabgidamak sakpa isaini haiba khanglami. Mayamsu explanation asi taba loiraba matungda hairiba isai adu amuktang taraga yengbiu. Khuramna direct Haider da hairi. Hairiba wari asigi aiba si Rudar ni natra haibadi ngasai isai mek iriba nupa adu Rudar natra haibani. Aduga mahakna naonda nongmai amasu aibu hatnanaba pirakhi. Wahaising adu taba matamda Haider hairiba wari sing asi Arsiana haidokpani haibasi khanglami. Haider mafam adudagi nanthokhtuna chelaklami aduga Inspector Pravesh Lonnasu mahakku matungdagi tanarakhi. Asumna ngahak selaba matung lumnuna leramba Inspector Pravesh Lonna thadokpa Salman anina Haider bu makokto utupna kalami. Aduga matungda tanarakpa Pravesh Lonna sangsillaktuna Haider bu pharami. Haider mayumda purakhi. Hayeng ayuk pabu wanthananaba doctor ne hidak kapsalami. Haider ayukta hek makeup tholakpaga mahaki nongmai adu paidana Khuramgi kada changlaklami. Matamatuda Khuram lai Khuramduna leramki. Mahakna lai Khuramduna maram oiraga Haider na Khurambu bikup aduda nongmaina kaptuna hatpa yarabadu hatlamde. Masi karigino haibada ikhoina sak charingai natragana lai Khuramlingai matamda yiknaba masen phauba khut thaba natragna hingsa tawbaibasi mamangai matamdagi chatnarakte. Hairibasi film asidasu ulli mahakna khut thadana adumna leringai matam aduda Pravesh Lon laktuna Haider bu pharami. Gazla mirsu matam aduda tholakhi aduga Haiderna nahak lai Khuramlambagi aina nahakbu hattabani hairmi. Khuramna lai Khurambada hairiba wahaising adusu mahakna mamangda tawjakhiba asoibasing adu ngakpinanabgidamak haijaba wahaisingna ayamani. Asumna Pravesh Lonna Haider bu gypsy amada hapchallaga Salman anida mahakpu lambida hatoklunaba haiduna sinakhi. Adubu lambida Haiderna Salman anibu mihak thina hatlami. Asumna Haider mafam adudagi nanthokhtuna chenkhi. Aduga mahakna Rudarda phone tawduna mahakki mapagi mongphamda unanaba hairmi. Aduga Rudarna mahakpu atopa lambi adugi wangmada chatkhinaba hairmi. Haibadi Pakistan da lansinduna chatkhinanaba Haider da hairmi. Haiderna mahakki mamadasu phone tawrami. Aduga aroiboina makhoigi akaiba yum aduda mahakki mamaga muktang unananaba hairmi. Mahakki mama mafam aduda laklami aduga Haiderga unarami. Matam aduda mahakki mama Gazla Mirna numit aduda thokiba thogdoksing haibadi mahakki mapa Hilal Mirna operation tawringai matamda lakiba phone adu kanagino karigino mahakna matau karamna Khuramga loinarakhibagi haibado mahakna mafam aduda wari sitnana lirami. Asumna Hilal Mirna iglak latipu puraktuna layenglingai numit aduda numit adugi numidang wairamda phone ama lakhi. Mamangda su panjakhiba mamangda lakhiba phone aduni. Haiba phone adu atopa kana amatagi oiramde Khuramgi phone oiramki. Maduda Gazla Mirna mahakki mayamba Hilal Mirna terrorist ama puraktuna yum asida layengli haidana haidoklami. Tasengbadi Gazla Mirdi Khuram masi army gi informer ni habisi khanglamde. Asumna wari sanangai matam maduda Pravesh Lon laktuna Haiderda nongmaina tamlakhi. Maduda Haiderna Pravesh Lon mu nongmaina kaptuna hatlamlaga mafam adu thadoktuna senkhi. Pravesh Lon ni machanupa Liaquat amadi Arsia aduki mating mathwai soklami. Arsia mahakki nungsinajaba nupana mahakki mapabu hatle haibagi wakhalda mahak mathanda suicide tawduna sijakhi. Arsia gi diary dagi Gazla Mirna Rudar gi number phangki amadi Rudar ga wari sanarami. Aduga mathangi sinda ulibasina Haider mangpham amagi manakta leiba yum amada lermi. Ngahak lerba matung mangpham aduda nupi ama phumnanabgidamak purakpa adu mahakna urami. Purakliba aduda Arsia gi mabung Liaquat su yorokpa adu mahakna urami. Mahakna singnamanbadagi hairiba mafam aduda changduna asiba hakchang adu kanano haiduna yenglami. Matam aduda siriba misak adu Arsia oiramki. Mahak mathwai aduki matik nungaitana kaplami. Adubu Arsia gi mabungna changlaktuna mangonda khut thaba horakhi. Matam aduda makhoini ngahak phunaraba matung Haiderna Arsia gi mabung Liaquat makokta chaina kanduna gyan mangna tarami. Haiderna Arsia gi asiba hakchang adu mahakna leriba yum aduda pusalaklami. Mafam aduda topa miyoi khara amasu mahakka leminarami.
हाइरिबा मियोइसिंग अदुसु लालहौबा ngaktani खुरमना हेदरबु हाटपा लाक्लम्मी खुरम काउंटर इंसर्जेंसी अमसु महाकना लिंखटली हाइबदी महाकना लीडर ओरगा आर्मीना थादोकपा लालहौलुप अमा लिंखटपा मिसक अमनी हाइरिबा महाकना लिंखटलिबा लालहौलुप नत्रगना गुंडागी कांगू अदु लाक्लगा महाकना हेदरबु हाटननबु होनरमी हेदर अमदी खुरमगी कांगू ngahak lumnaraba matung nongmai kapnarami maike animak asopan nangnarami mamai thangda khuramna missile kapsanduna header na leiriba mafam adu thugairami amadi header nattana mafam adu leiriba miyoi khudingmak loinamak sirami tanja aduda खुरमगी मतुंगलोमदा गजलामीर लाकपा अदु खुरमना उरमी गजलामीरना खुरमदा संगसिलक्तुना महाकी मचानुपाबु हाटपिगनु अई महाकपु सरेंडर तोहनजगे अइना हायबदी महाक सोइदना यारकनी हायरमी मदुगी मतुंग गजलामीर हेदरगी मनाक्ता संगलक्लमी हेदर नोंगमिना पानबगी महाक मसा अदु इ ngakta ngairmi गजलामीरना हेदरबु कोनखतपिरमी अदुगा महाकना रिवेंज हायबसिना रिवेंज अमा मुक पोलकनी अखोइना निंखा तंबा हायबसे हायरिबा अदुगुंबदुदगी निंखा तंबलबा मतमदा निंखा तंबा फंगदोरबनी नाक सरेंडर तौ नत्रबदी हायरमी मदुदा हेदरना नत्रबदी कैदौबा हायदुना हंगलई मदुदा नंग सोइदना सिगनी नंगना ममांगदसु हायख्रे हायरमी गजलामीर वहाई अमता हायदना तुमिन्ना थोलक्लमी अदुगा खुरम अमदी महाकी मियोइसिंगना लेरिबा मफम अदुदा थोलक्लगा महांगना इल्लिबा सानदु हायदोक्लमी मतम अदुदा खुरम अमदी महाकी मियोइसिंग अदुना गजलामीरगी हक्चांगदा यावरिबा बोमसिंग अदु उरमी तसेंगबदी गजलामीर असि रुदरना बोम फिट तौरगा महाक असि थारक्लबनी असुमना गजलामीरना हैंड ग्रेनेड अदुगी पिन सतोक्लमी अदुगा बोम अदु पोखायरकपा मतमदा खुरम मियोइसिंग लोइनमक सिरमी हेदर अहोबा बोम पोखायबगी मखोन ताबदुदा महाक सेंथोक्तुना येंगलमी मतम अदुदा महाकी ममाना लेफौबा मफम अदुदा करिगुंबा अमत्ता लेरमद्रे महाकी ममागी हक्चांग तोंगान तोंगान मसेत मचेत तारमी खुरमसु महाकी मसा तंखाय अमा तत्लमी महाकना खुरमगी मनाक्ता संगदुना नोंमैगी ट्रिगर सिंगदुना खुरमबु हाटके हायना तौबा मतमदा महाकी ममाना हायरंबा रिवेंज की वहाई सिंग अदु निंगसिंगलई महाक खुरमबु हालमदे खुरम महाकबु हालमु हायदुना लाउ लाउदुना लेहौई खुरम हिंगबा तारबसु हिंगबगी अर्थ करिनो हायबा खंगदना हिंगलगदबा फिभम अमदा महाक लेहौरी हौजिक्ति हेदर महाकी रिवेंज तगिसु फ्री ओइरे अतै खुदिंगमक्तगिसु महाक फ्री ओइरे मयाम फिल्म असिगी एक्सप्लेनेशन असि मतंग असदा लुसिनजरे एक्सप्लेनेशन असि कमदोबुगे हाबदु कमेंट सेक्शन दा इदुना खंगनबिरो अदोम अदोमगी अपाम फिल्म सिंगसु अदुम कमेंट दा इबिरमु अदोम अदोमगी अपाम फिल्म खुदिंगमक मथंग 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 मनाउ नाइना सुंगसोय सोइदना एमएस डायरीना मयामगी दमक्ता सेवा तौजगनी एक्सप्लेन तौबा मतमदा सोइखिबा लानखिबा अमदि अवाटना सिंग यावबा तारबसु मयाम नंगाकपिगनी मयाम पुनाउ पोमुकाना एमएस डायरीने कोकनोना खुरुमजरी मतम पुनाउ एमएस डायरीबु सपोर्ट तौबियु याय फरे।